Laikhidra bangang ani gi haksang lawduna ladon changkhre khongjang maning hankidana bahonabada puna thaudang lawminasi laikhidra bangang ani gi pokpa pokpi Kuki su group ka center ga makhata na wari sanakre union territory gi wafam manipur da mapung phana ingtapa laglaba matung da khanagani em haise center masung state ngang na manipuri khunai muthana bahonari basi khudakta lepkadabani lukmanga Tidim lambi thingbagi khongjang sangsilakadauri total shutdown tawbaga loinana airport highway project sing thingilakadauri irang asida thiba khangdana leiriba mioi singi mung manung awaba kaya mayoknare lengang na suwaka tabidre Manipur asi khulai paiba singna khulingba khunai ama oire PC Nayar former DG Assam Rifle Security force na ukun ten open district ta sajilamba bankar kulhumdoi IED tara nipan phangle Yumda nongmai kapsilambagi mayokta wakat khongjang sangsinkhre Manipur da nongma ban tawbada lupa karor samaga marphu rom mangi haujisu curfew leidi Professor Singlen Maisnam Yanakhiba waron sing US na ngakre lan makha sathaba yabagi phibam leire Iran NRC tawba haibasi Indian state amagi moren amadi legend duty ni MP Bimol Makata na sumnaso hairi Manipur dagi foreigner amasung immigrant sing khandoraga halankhikadabani Athauba sing haikale ka tamjaba mi ahumga loinana miyamgi khongsan nambon bazar sakre Ngarang su kablaki kuki singna dinagada wena maran siri Lamding khunau misam hatpa sing athuba tamda marangi matik saba charak pigadabani Shutdown tawgani haiba group ka nongmagi surga sajaba group ka asoba muknaba ama thorakringaida government na yengbiraga taliba demand sing pibiu napak taraba lamdamsi amuka hena kaina basilagumsi Manipur ware haina film rohan singna phongdokli Noi political gain gi hunaba launaba dum taw thawai khubak ta haptuna ireba iphrup ki dama ka thokhtuna tholaba kaya da onchinduna hunbangang bagi nadik nate nawasu laude mitop khandoksi ireba iphrup yalhumi kansi haibani NRC oikira amoi kira karamba lei thiraga tawsi haibani loda kai lei kari tawbu yai noi thing tengni leiriba singna honaga dabani madu noi gi na thawni public platform da ngai khuba wari nungai be speech khara pi baduna oiroi aikoi dilan mini ireba iphrup ki ngamkhaida singnarakpoduna supai pai khidabo oirabadi aikoi hingsa oiba yai ama oiba yai ngamna basi basangba khangdana Kani isagi ngamkhai reba iphuruk ki damakta haina arambai tenggon gi lusing pre wariba korongan ba khomana phongdokli